Haukiba chahi lising ani subna mari gi July tara manga da fi thongdana protest tongdana malem pumba nehan kiba ima sing ase Manipur Women's Federation na sinduna ikai khumna ba utkre ngasi wangkhai ningthem pukri mapal da leiba federation asigi office ta pangthok kiba thorom aduda Manipur kaithel nupi marup ki secretary L Mema Devi federation asigi president Khundongbam Sini amade Federation of Civil Society Organization ge vice president BM Yaimana maru oiba Mithunglen Singh Panbayabadi Hozi Ima Tara Nithogi Manungda Ahum Amadi Lekhidre. Pangthokliba Tharomasi Matangda Chief Guest Oikiba, Laishram Mema Amade, Guest of Honor Oikiba BM Yaimana Fundorakiba Wafam. Kainu oraga Prime Minister oraga magi maramda majatini magi India gi lengak lungdal leibani haraga sungu uram darga machelam khau uraga mamit pangboy pangda boy toraga mana yengai mieng se ngasi dagi auna thadok piro Prime Minister so India government so atuba hujik parliament phamisida Manipur mai hauri base kanana chumi kanana lali nungai taba sentiment oibe ima mayam manam mayu makai lejadaba inupi mayam amna kokse chelaga khangche laga ahing nungai da sorok da thoise ok tabi oibe natte mayu makai mai thadok pikraba maram jati sida isang mayam se sokidare mama sin khangchet masi langaga Khasi aga Kangla Palloy na iba ima sing se sida su bebar thambiraga ima sing sina wari si karigino haibado atubo matamda state government ke atugumba BJP lusing ba sarkar sina ima sing sina wari be se ubiraga atubo matamda Bharat ke Pradhan Mantri Prime Minister da noi BJP akoi BJP ni double engine ni haire aduna di double engine ki chap chap thabak topsi na kan nam tagi meng ngoroi si aduna tragedi akoi BJP se Manipur se yam ikai jere haiba wafam sim taga thambiu haiba wafam sim taga ai Haukiba me ahum dagi chathariba akoi kuki militant jingna taliba dimana se akoina khangi hariba dimana se makoi ki separate administration hairabanina madu akoi India government da state government da tangedaba adumba dimana do madu gona inabada metei kunaida metei misam mianda attack to baise masim strongly condemn towi adu loinana Manipur khunda minariba kanglu kunthra manga Kuntra mangai manungda mitega kuki ga lan tomnaraganda kalu kuntra hundo ese masina masi phabo tuminna silent leibese kari marangino masina leiba ase kanbang ngodoribra haibo afama sei thamjabaga lonna leiriba leipa ase kaiki danaba leipa kanji haigandati madu punna thopiraganda aikoi Manipur ima leiba kahenba yaro haiba kholao ase lauminabada thedongna madugi akaiba leiroidra khali thopiraganda Liba ase kanmin hausi haibasima ai maikaidagi ai pangan community gi maikaidagi ai madu thamjari adu lonana Federation of Civil Society Organization gi maikaidagi hariba tonganba meng amada tongan wakhaloromda thamja taragadi Manipur se kaigrabadi mitei khunai leitrabadi pangan khunai ju leiraroi apipa kanup sinsu mata leiraroi Do you dream of soaring high in the sky, exploring the world, and serving passengers with a smile? Then, Wahong Academy is the right place for you. It has experienced trainers who will help you take your first steps towards your dream career